ꯍꯜꯂꯣ ꯃꯌꯥꯝ ꯑꯍꯥꯟꯕ ꯃꯛꯇꯗ ꯏꯀꯣꯛꯅ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯍꯌꯦꯡꯒꯤ ꯏꯃꯣꯏꯅꯨ ꯅꯨꯃꯤꯠꯀꯤ ꯃꯩ ꯊꯥꯟꯒꯗꯣꯏꯅꯦꯕ ꯑꯗꯨꯒꯤ ꯋꯥ ꯀꯩꯀꯥ ꯁꯦꯝꯕꯒꯤ ꯑꯉꯥꯡꯉꯩꯒ ꯇꯧꯃꯤꯟꯅꯗꯣꯏꯅꯦ ꯍꯛꯆꯥꯡ ꯉꯝꯗꯕꯒꯤꯁꯨ ꯐꯃꯨꯡ ꯇꯨꯝꯃ ꯂꯩꯔꯤꯅꯤ ꯑꯗꯨꯅ ꯃꯣꯏꯅ ꯇꯧꯕꯗꯣ ꯉꯥꯛꯇꯪ ꯌꯥꯎꯁꯟꯕꯤꯌꯨꯁꯤ ꯇꯧꯕꯅꯤꯗ ꯉꯥꯛꯇꯪ ꯌꯥꯎꯕꯤꯔꯨꯔꯒꯦ ꯍꯌꯦꯡꯒꯤ ꯀꯟꯅ ꯁꯦꯝ ꯁꯥꯕ ꯍꯧꯔꯤ ꯊꯧꯅꯥ ꯐꯈ꯭ꯔꯕ ꯏꯅꯥꯎ ꯑꯅꯤꯅꯤ ꯑꯩꯗꯤ ꯍꯛꯆꯥꯡꯁꯦ ꯉꯝꯗꯕꯅꯤꯅ ꯉꯁꯤꯗꯤ ꯊꯕꯛꯁꯦ ꯄꯥꯛ ꯌꯥꯎ ꯉꯝꯃꯣꯏꯗꯕꯅꯤ ꯂꯦꯜꯂꯣ ꯂꯦꯜꯂꯣ ꯄꯪꯂꯦꯜ ꯂꯦꯜꯂꯣ sida nelo na khong nelo ayan thekning ajan sai hangkala thioba phone dagi hangkala diaro ꯊꯕꯛꯁꯦ ꯇꯧꯗ꯭ꯔꯗꯤ ꯍꯩꯔꯣꯏ yauge nang na mapa do soye le tian sari do nang sai loi ki lo do nang bulien ꯀꯟꯅ ꯂꯦꯜꯂꯤ ꯑꯗꯨ ꯂꯣꯏ ꯇꯧꯗꯣꯏ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯩꯈꯣꯏ ꯃꯔꯤ ꯃꯉꯥꯅ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯤꯗꯤ ꯆꯥꯎꯔꯕ ꯑꯐꯕ ꯊꯕꯛ ꯇꯧꯕꯗꯗꯤ ꯄꯥꯛ ꯊꯣꯛꯅꯔꯣꯏ ꯃꯤ ꯐꯨꯅꯕꯒꯨꯝꯕꯗ ꯌꯦꯡꯕ ꯊꯣꯛꯅꯔꯛꯀꯅꯤ ꯑꯩꯈꯣই ꯃꯔꯤꯅ ꯑꯩ ꯅꯥꯔꯕꯨꯛꯇ ꯊꯣꯛꯂꯛꯑꯒ ꯅꯩꯔ ꯂꯩꯔꯦ ꯁ꯭ꯋꯥꯏꯗ ꯌꯦꯡ ꯅꯨꯡꯉꯥꯏꯇꯗꯅ ꯏꯕꯦꯟ ꯏꯃꯣꯏꯅꯨꯒꯤꯗꯃꯛꯇ ꯃꯩ ꯊꯥꯟꯕꯒꯤ ꯀꯟꯅ ꯇꯧꯖꯔꯤ ꯉꯁꯤ ꯅꯪꯁꯦ ꯑꯩꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯁꯤ ꯄꯔꯦꯡ ꯊꯥꯜꯂꯛꯇꯣꯏꯅꯤ ꯑꯃꯣꯠꯄꯁꯤ ꯂꯣꯏ ꯁꯦꯡꯗꯣꯔꯛꯈꯤꯅꯤ ꯍꯣꯔꯦꯟ ꯌꯥꯝꯃꯦ ꯗꯔꯖꯟ 10ꯅꯤ ꯍꯧꯖꯤꯛ ꯀꯟꯅ ꯁꯦꯝꯃꯤ ꯑꯉꯥꯡꯉꯩ ꯊꯣꯛꯂꯛꯑꯒ ꯌꯥꯏꯁꯦ ꯅꯪ ꯑꯗꯨꯗꯣ ꯍꯣꯔꯦꯟ ꯊꯣꯡ ꯍꯥꯡꯗꯣꯔꯛꯄꯗ ꯑꯃꯁꯤꯗꯩ ꯁꯦꯝꯃꯗꯤ ꯌꯥꯒꯗ꯭ꯔꯥ ꯅꯣꯏ ꯕꯥ ꯍꯣꯔꯦꯟ ꯒꯥꯔꯤ ꯊꯧꯖꯤꯜꯂꯗꯤ ꯑꯣ ꯂꯣꯏꯁꯜꯂꯛꯑꯦ ꯏꯁꯩ ꯌꯨꯡꯕꯗꯤ ꯌꯧꯔꯦ ꯑꯉꯝꯕꯤꯕꯨꯛꯅꯤ matang matang thalak pana sum yoksale ko imoinu gi mai than ba ni ko se
赶紧弄呢，赶紧写这个去吧。